Akasbani Imphal Ngangbam Nganthoi na pau pajari. Mukhyamantri Yumnam Khemsana hairi santi amadi tangdu leitaba leiraba khaktada lamdam ama saukhatpagi maikeda sangsinba ngamgani. Samaj amada santi leitraba matamda khwaidagi saitheng phanglibase mahiroi khunai amasung nongmagi suraga chara taliba miyoisingni. Kanglup kuntra tarugromna khundaminariba Manipur asi saukhatpa lamdam ama oige hairabadi sing amasung tampak animak thongmanana hiram khudingmakta saukhatminaba tangai phade. Birsa Lives in New Bharat Week ki saruk ama oina pangthokiba Janjatiya Garima Utsapta saruk yaraduna Sri Khemsana hai Manipur bu saukhatpa raija ama ohenaba honabada mipum khudingmakna thodang lobinasi lamdam asida haujik oiriba tangdu leitadaba phibam asi wari sanaduna santi laknabagi maikaida punna sangsinminasi mangna hai mahiroi khunai gidamak maru oina sota horaba tribal mahiroi singi oina sarkarna yaifa tharangi scheme kaya paikhatli. हाइरिबा स्कीम से भारत की प्रधानमंत्री नरेंद्र मोदी ना विकसित भारत 2047 द इंडिया से इक्वालिटी लेबा चप मानबा थाकता जाति खुदिमक पुखनबा होनबदा ट्राइबल सोसाइटी की सोथा हुरिबा छात्र सिंह की खल्लकांदा लिंकट की बनी दोइनला बिरसा हाइबसे भारत की निंखा तंबगी इहौदा शेड्यूल ट्राइब की कम्युनिटी दगी चाउब थौदांग लौगिबा अदुगी ममिंगदा सेमगी बनी. Raijagi Tribal Affairs amasung Hills Bibag Tribal Research Institute na sinduna ngasi Hotel Imphal da pangthokiba thoram aduda Upamukhyamantri Nemsa Kipgen video conferencing gi kuthangda saruk yakhi. Tharumgi saruk ama oina Mukhyamantri na post matric scholarship ki scheduled tribe mahiroi beneficiary singasu wari sanakhi. Tharam aduda saknairaba tribal unsung hero singdai kai khumnaba utkhi. World Environment Day palan tharumgi saruk ama oina Directorate of Environment and Climate Change na sinduna raija thaki oiba symposium competition college level ngasi directorate asigi office ta pangthokli. Sangdamnaba asigi hiramna handaki sahi sigi World Environment Day gi theme Inspired by Nature for Climate for Our Future haibasini. Sangdamnaba sida tonga ba sarkar amasung aided college singi mahiroi singna saruk yari. Sports Authority of India STC Khuman Lampak Imphal Ithiden Dental Clinic and Implant Center Manipur Sports Dental Center na puna sinduna nongmagi oiba ya layang bagi kem amang asi pangthokre. Sports Authority of India STC Imphal gi indoor hall da pangthokiba kem aduda tongan ba masana taruk boxing, gymnastics, karate, sepak takraw, wrestling amasung wushu gi apunba nupa masa amadi nupi masa sanaroi chamarom layengki. Solid Waste Management amasung Information Education amasung Communication IEC campaign ngasi Tamenglong jila da mai pangna pangthokre. Campaign adu Small Town Committee STC ADC Tamenglong na Women Society New Salem ga punna sinbani. Akoi bagi phibam lu na thamba amasung amora kai phata haudi mafam sana hundokpagi matangda miyambu khanghanabagi pandamda campaign adu sathakibani. Jila adugi Rani Market tagi Medical Gate Tamenglong phawbagi mafam sing lambigi matai amasung amor kai pesinba mafam sing campaign adugi manung chana sengdokhi. Campaign adu da punna miyoi humbudra mangarom saruk yakhi. Uparashtrapati CP Radhakrishnan ngasi Goa na mapung phaba raija oikhiba sahi kunthra mapan mapung phabagi palan thorom da saruk yakre. Panaji da leba Kala Academy da pangthokpa thorom adu da saruk yaraduna Uparashtrapati na hai Goa asi Bharat ki heritage na chatnabi modernity leba asigi oiba amasung malemgi ngasigi honglakliba masaksing punna leiba raija amani. Bharat ki saukhatpagi lambi da sangsinbada achoba yumbi ama oiriba blue economy asi hena saukhathanaba honabada Goa na achoba mafam ama kalli. Sri Radhakrishnan na maming leiraba cartoonist Mario Miranda gi exhibition amasu Panaji da hudokhibaga loinana mahaki mingda commemorative stamp amasu puthokhi. Tungda Uparashtrapati na Goa gi CSIR National Institute of Oceanography da satkani mangna mafam aduda research amsung technology exhibit sing yengani. Numit asina lakpada Rashtrapati Draupadi Murmu, Pradhan Mantri Narendra Modi amsung Griha Mantri Amit Shah yauna lusingba kayana nungaiba phungdorakli. Chief of Army Staff General Upendra Dwivedi na hairi Bharat Lanmina Operation Sindur 2.0 gi damak sem saduna lay Pune gi Kharak Wasla da leiba National Defense Academy da pangthokpa sama yangkai suba course ki passing out perata wangaladuna General Dwivedi na hai leba asigi security singnarakpa matamda
ꯚꯥꯔꯠꯅ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫